Material education khata natana angang singda spiritual education fangalabadi tangdu leitaba khunai ama purapang ngamgani haina Chief Minister Okram Ibobina haikre. Thangal Bazar ki lambida Manipur Sarkar na temporary market set sagalapagi mayokta Manipur High Court ta public interest litigation thakre. Amadi Manipur ki maru eba lambi sing samnahan gadaba atopa lambi ama semnanaba ministry na ayaba piragle haina works minister na haikre. Kurumzari miyang tabiri pismutaram ukchari hauzik mapungwa pausing pizari. Material education khata natana angang singda spiritual education fangalabadi tangdu leitaba khunai ama purapangam gani haina Chief Minister Okram Ibobina ngasi Babuparada Ramkrishna Mission gi miyoi singi leinanaba quarter sangaba amasung Institute of Human Excellence Building sananaba jatra hunbagi thoromda haikre mahana makhata na haikibada Manipur dasu Ramkrishna Mission gi center ama hangnanaba sarkar na honaduna lakli Manipur asi apikpa India ama oibana furup kayana khundaminari matamgi matung ina Manipur dasu information technology high education sports amasung culture hena chakhwat hanana bahona bada sarkar asigi maikaidagi pibe yaba mating pigani phongdokhi get the highest education facility, that is in terms of maybe in the field of IT or any other modern technology education facilities here in this center. So we are giving priority in this sector also, in the health sector also, in the education, entire education sector. Extend our possible help where nearby, close by, not only in the area of Imphal East and Imphal West district, other district close by here in Manipur, though it seems another district. Masigi taromadu da Education Minister M. Okendro Ramkrishna Mission ge General Secretary Swami Swetananda Maharaj na chingba miyoi kyana saruyaki Swami Swetananda Maharaj na Jahi Kunrom gi mamangdagi manglakiba manglal amang asidi Chief Minister Okram Ibobina hona bibadagi mai papangamle haiki Education Minister M. Okendro na Ramkrishna Mission asi malemgi mapum kayada sakhangduna matamga chanaba education piduna lakli spiritual education pinanaba honabada Ramkrishna Mission gi chawraba thodang lai phongdokhi admitted in the prestigious educational institution which creates a lot of social problem. We have had enough expansion in terms of educational facilities, namely schools, colleges, universities and other infrastructures for imparting material education. But there is a lot of institution where material knowledge and spiritual knowledge are imparted together. Thangal Bazar ki lambida Manipur Sarkar na temporary market set sagalapagi mayokta Manipur High Court ta public interest litigation thakre. Miyoi Marina High Court of Manipur da PIL thakiba asiga mari leinana High Court of Manipur gi Chief Justice Lakshmikanta Mahapatra amadi Justice Case Nobin Anigi Divisional Bench na Respondent oiriba Manipur Sarkar gi Chief Secretary Commissioner Mahut PWD gi Chief Engineer Imphal West District ki SP amadi IMC gi Executive Officer da Chayol anigi manungda paukhum pinaba natraga counter affidavit file taunaba notice issue tawkre petitioner gi maikaida lepkiba advocate Khaidam Manina ngasi paumi singa unaba amada PIL asi petitioner Marina thangat kibani miyoi mari asigi manungda Imphal Municipal Corporation gi ward member ani yauri haiki petitioner gi maikaidagi tha asigi tareta IMC gi executive officer na UR habada solaba kaitel anigi pot yonbi simbu hauzik leriba temporary market set ki awang thangbada leriba public parking da set ama sananaba order thokpa laikre order asi leina kadigidamak thangal kaitel gi lambida temporary market set saribanu haina PIL asi thangalapani haiki Davidto file toraga moi mapamchi dagi atopamada sabadu yare harakadoribra mapamchi mangta sabu chumi aina harakadoribra moi wasingdu taraga makatana courtna chatabam tokpado nakalani maki wataraga chathagani Manipur Sarkar na Thangal Kaitel gi lambida temporary market set sariba asigi mayokta Thangmaiban Kendra gi MLA Joy Kisan yauna lagliba January kulumdoida sit-in protest pangtholagani
khongjang changsinbada asopan amadi misimida yawba tarabasu bahana mamang thagani haidi ngasi khoyatong da leiba MLA gi yumda pangthokiba pawmisinga unaba amada mahana wafam asi phongdokibani mahana makhata na phongdokibada hauzik paliba chief minister o ibobina lujingba sarkar asina mi chinkraba jaga asida natrabadi atai mafam leitrabara miyamna yagadaba all assembly road ki tombishna school gi jaga amade johnstone school gi maningi ahangba mafam asida sabada kari akaibalei mahaki maikaidagi hauzik sariba mafam asida kaithel saba suya yaningde thangmaiban gi miyamdasu ngasi nomanini asi festival gi suti lebana khongjang lepinaba haizare aduna laliba tangkulum doida sarkarna chathariba aranba thawong asigi mayokta mahak masa yauna sedin protest pangtokani phongdoki kaithel sangase sadana ba hona bada mana kanagumom gi thawai pamgadi ai gi thawai sahana pina ai shem saduna legani haying si imoinuni aduna koi takdogi saitagi aina si potron reba takdogi saitagi khongjam mata sangse loi koi leba miyam yenga hangchitna gan ngai ni na koi gi de leiri ba koi tribal forum da leiri singsi ayamba kabui gan ngai na majority ni aduna haying hangchika chi khongjang lepaga hangchitna ai isamakna lit tawraga brazada sari mafam se sit in protest tawo changchen gani maduda Shri Ibu bigi maki khulai pa myo singna thawai pa ha ma ka pmi do ai ocean aduga manipur gi tungi la kodoriba mayorom singna leiriba praja punamok sin makeup thoga paleba government se karino hai bise khangmo matam do yaure hai bise ngasi leibiriba manipur gi chini now sing tam punamok ta aina masigi message pijari temporary market set sabagi matangda rajniti tawduna leibagi mahuta athuba matamda warashin puraktuna mahushagi fibamda hanjil halu haina janata dol united manipur state unit ki president n tombina phungdokre ngasi babuparada leba party asi office ta pangthopa pawmi singa unaba amada mahana makha taraduna lamdam asi ain leitaba leba ka pangkhak oire kaithel gi matangda congress amadi bjp na tawnariba thawong asi miyamna penadre Saba kuidriba kaithel gi building fibam thina soaliba asigi matangda National Building Construction Company gi mathakta PIL ama party asina tharagani Congress sarkar naso hatu chatnariba lambi thinglaga lambi meyaida kaithel saba gi thabak chathariba asi contempt tawi atuba matamda Imphal manungda leiriba assembly segment 8 ki luchingba yawba mifam pangtotuna khanaduna policy ama semduna kaithel sabiyu haiki Manipur gi maru eba lambi sing samnahan gadaba anoba lambi ama semnanaba ministry na ayaba piragle haina works minister Dr. K. Ratan Kumar na ngasi kairauli tan makhongda thong sangaba gi thoramda haikre man makhata na haikibada Imphal More Imphal Jiri Imphal Dimapur Imphal Churachampur Imphal Ukhrul hariba mafam sing asi samnahan gadaba anoba lambi asi semgadabani masigi damakta mari leinaba MLA amadi DC sing yawba working group ama January gi tang 12 da semkre Imphal Jiri lambida leiriba barak amadi makru thongsu saba haunanaba land acquisition gi thabak chataba haukre handak ichawna son khaba thong singyawna punna thong nipan sananaba rural infrastructure development ki makada fund pirapagi ayaba leire haiki basingsi akoi road map sigi makada akoi gi hana leiriba lambi singsi upgrade toba aduga alternate route oina option oina karigumba natural gi akoi gi disaster roibe yai madu landslide tor pokholakpa madugumba natragana akhoi main made haibatai ban blockade toba economic blockade toba toina tobunina masigi alternate ama akhoi thamdana basu honabani ngasi sangabagi thoramadu da saru yakiba local MLA Karam Thamarji na haikibada thong asi lekhidraba minister oiramba Alauddin miyamgi dama khonaduna sahalnaba thongni miyamgi dama khalaga thong asi sabaloisinabagi dama contractor Muhammad Liaquat Alibu thagapa phungdoki PWD gi chief engineer M Lokendrana thong asi NLCPR gi senthang makhada lupa crore 3 lakh kumanga hena changna Ingliseni tarama thoidagi saba horakibani Ingliseni tarahumdogi December thada saba loisingadabani adubu laibak thiba thodo amada thongni saru khara tekthakiba yawbadagi apiba matamdagi khara chonthaki thong sabagi thabak tawba matamda yagani haiduna hekta tawsiloidabani mamangi thodo aduna para ama tamhale haiki ngasi sangabagi thoramadda PWD gi makok thongbo official kyasu saru yaki Ibudau Thangzing Mingbu Thangting Haina Churachampur district ke subdivision amagi maming thon kiba yaningdaba phongdoktuna tidim lambi amasung
Moirang lambi thingbagi khongjang jangsimbada ngasi torbungda ban tawba yaroi haina nakal ani mungnaba thoropadagi police na control tawnaba tear gas amadi nongmai kapkhre Churachampur SP yauna Moirang police station gi SDPO na luchingba makok thongbo officer kaya mafamaduda changchingki nakal ani na nung thanarapadagi police na control tawnanaba tear gas amadi nongmai round kaya marum kapke thawdo sida nupi police personnel ani yauna mioi tararom aso apan nangkhre Asokpa Singh Churachampur amasung Bisnupur District Hospital da pukhatuna laikanakre kahena Sokpa Singh Rims da pukhalakuna laikanari mafam aduda IGP Kailun Churachampur amasung Bisnupur gi SP yauna Jila Parishad member Upapradhan amadi khongjang changsiliba singi Mihut Singha punna faminaduna irang adu nemthaki Imphal East amasung West gi commando team tara yauna police personnel sing mafam aduda thamlagani haibagi thajaba piki Police thamnabisu pamdaba thodok tholokpa yai haina mipai nabadagi yum thadoktuna safagadaba mafamda changchapam lawduna leinaba yauri Ungkhanaba fibam ama lakliba asigi yenglaga Bisnupur district ki oina Phubaladagi Torbung fawba amasung Churachampur district ki oina Torbung Kangbai Tidim Lambida CRPC gi makada mioi mangadagi hena punba mi sokpa panba yaba khulai puduna chatpa procession chingba khudakta athingba thamkhre hiramasiga mari leinana district magistrate anina tonga ba order sing thokre KM Blooming High Secondary School Khangaboki Kuntare Suba Foundation Dega loinana chahigi manama thomian thopagi taram school asida pangthokre taram asida Deputy Chief Minister ga Khangabo Kendra gi MLA Olandhoni DRDA Thobal gi chairperson K Sunalata Dhanabir Laisram Mila gi Luching Purel Naukhomba IGP Dr Soibam Ibocha su sarukya ke Deputy Chief Minister ga khangamna afaba mahire puthokpa amadi asengba education haiba du khanganbada mama mapa singi su charba thodang lai imung manungdagi hona angang singbu ningthina senabi batangai fade haike Tharongwi sarugama oina mahairoina tonga ban nat ki thorum kaya pangthop ga loinana afaba mahiroi singda chahigi mana mathum piduna puning thawgatke Ngasi Patsoi Police Station ki manung chanba Imphal Jiri lambi ki irengbam awang lakai da truck na thombadagi mioi ani laikanaba ngamdana laikhidraba mioi ani adudi naucha chahi kuntraga manga apopa laikhidraba chawba awang khunong mamang lakai dagini atopa amaduna yumnam langdaiba chahi kunithoi apopa irabot langol dagini hairi Khulgi leijaba lanthum kaiduna nongmai leiraga khul amadi khunja singak nanaba honaragani haina itham naharol yaifa thorang club ki secretary Takhelambam Somorjina Fungdokre Itham Community Hall da pangthokiba pawmi famamada secretary na Itham khul asi andro kendragi aroiba chingkhongda naga kuki amadi maitei singna punna leiba apikpa khungang amani khul asida inglisani subna manga aduwaidagi khulai paiba singna toina ot naiduna lakli adubu matam gi oina yanaduna lakhibani handak khul asida KNFN na puba thangba ngamloidaba selgi demand toraki maduda Tata loiba kharaga yanaduna laikhrabani adubu January 13 nungthilpung amarom taba aduwaida lengoi pekphomda khulai paiba mioi mari laklaga phuba chebagi thabak chatharamki maduda khulgi miyamna tawdana ba hairubada nongmai kablakpadagi khoi saunaraba khunja singna tanaduna mioi ema faki nongmai makhol tabada BSF Assam Rifles amadi Manipur Police laktuna mioi adu khulai ga konana fadana pukhi ngarang KNFN gi cadre singna khulda nongmai kapsin rakhi KNF na mi tharaktuna fakhiba AK rifle gi lupa lakh tara ga loinana akan ba wafam kaya thamlam ke Khunja Singh mifam pangthotuna lupa lakh tara gi senfam piba ngamloi haina lepnare Khunja Singh hauzik BSF amasung Assam Rifles na ngak senduna leiri mafam asida tungkoina akki tuzungba poktana ba police station ama athuba matamda hangbina ba puning chingsili Lale haibagi wafam jima koi thamoi maramdi koi gi khungangi site gi lan gi ba kem leite makoina pambadi 10 lakh makoigi kulai manghibagi koina singadabani number 2 da makoigi phariba mi koina treatment tawba loina na madu thadokpagi achangba pesa koina puthokpa number 3 da makoigi customary logi matungina ok kongba haiba wafam si moina thame ado hairi wafam singchiti akoi at any condition koina lale habagi mingda koi single koina koi khungi taraptagi thamoi habasima chapchaba khungi steni sima koi media gi thongda koi piroi madudi chapchaba koi gi steni koi praja sirabasu koi chapchana dumati lekoni hairiba kuki militant kangbu sina ma koi gi chief singi through da koi khunda
ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯀꯟꯕ ꯊ꯭ꯔꯦꯠ ꯑꯃ ꯄꯤꯔꯛꯑꯦ ꯃꯗꯨꯗꯤ ꯀꯨꯀꯤꯒꯤ ꯂꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡ ꯊꯥꯡꯖꯤꯜꯂꯝꯕ ꯇꯥꯔꯕꯗꯤ ꯁꯨꯠ ꯑꯦꯠ ꯁꯥꯏꯠ ꯍꯥꯏꯕ ꯑꯣꯔꯗꯔ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯈꯣꯏꯗꯣ ꯍꯥꯠꯀꯅꯤ ꯑꯗꯨꯅ ꯆꯤꯞꯁꯤꯡꯅ ꯍꯥꯏꯔꯤꯕ ꯏꯊꯪ ꯈꯨꯟꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯆꯤꯡꯗ ꯀꯥꯍꯜꯂꯛꯀꯅꯨ ꯍꯥꯏꯗꯅ ꯆꯤꯞꯁꯤꯡꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯂꯝꯗ ꯊꯕꯛ ꯁꯨꯔꯒ ꯆꯥꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯪꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯨ ꯁꯥꯎꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯁꯤ ꯃꯤꯆꯝ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯈꯨꯟꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯌꯨ ꯉꯥꯎꯕ ꯅꯍꯥ ꯑꯃꯅ ꯐꯨꯔꯨꯕ ꯆꯩꯔꯨꯕ ꯇꯧꯔꯕꯗꯤ ꯍꯦꯟꯅ ꯀꯝꯃꯨꯅꯦꯜ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯅꯗꯕ ꯆꯌꯦꯠꯅꯕ ꯑꯁꯤ ꯑꯩꯈꯣꯏ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯈꯨꯟꯗꯁꯨ ꯑꯦꯔꯤꯌꯥꯁꯤꯒꯤ ꯀꯨꯀꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯆꯪꯕ ꯊꯤꯡꯉꯦ ꯀꯔꯤꯒꯨꯝꯕ ꯆꯪꯉꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯑꯐ ꯐꯠꯇ ꯊꯣꯛꯄꯗꯨ ꯍꯥꯏꯔꯤꯕ ꯆꯪꯉꯛꯏꯕ ꯃꯤ ꯃꯁꯥꯗꯨꯅ ꯔꯤꯛꯁ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯣꯔꯗꯔ ꯑꯣꯏꯅ ꯃꯁꯤꯃꯁꯨ ꯊꯣꯛꯆꯩ Manipur ki Governor V. Shanmughanathan na Manipur miyamda statehood degi yaifa pauzal pirakli. English Machamapan Humudra Nithogi January Kumathoida Manipur bu mapung faba statehood ama fangduna Manipur miyamna mangzarapa manglan mangfauna ke statehood fangbadagi Manipur chakwa thorangi lam kayada khumang chawshin bangamle adubu yaifa thorangi thabak thorum kayadi sothaduna leiri masida kanglup lining ki khenaba thamdana manaba miyengda thabak lokhatpa tangai fade ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯊꯕꯛ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯋꯥꯠꯇ ꯄꯥꯗꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯂꯩꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯥꯏꯈꯥꯉꯝ ꯑꯃꯁꯨꯡ MP ꯗꯣꯛꯇꯔ ꯇꯤ ꯃꯩꯅꯅ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯄꯤꯔꯛꯂꯤ ꯂꯟ ꯊꯨꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯂꯝꯗꯝ ꯑꯁꯤꯗ ꯋꯥꯠꯇ ꯄꯥꯗꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯤꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯝꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ Lauthok Saba, KM Blooming Higher Secondary School, Khangaboki, Lissingani Tarataruki Session, January 3 Hausere, Maramasina boarding the Legada Angang Singh, boarding the Sanglaknaba, Principal Chero Lamana, Khanjari, Lorena, Lissingani Tarataruki Session the Gi, Pre Nursery Hanguktere, Akupa Marol Gidama School Officer Kambi Yagani, Principal KM Blooming Higher Secondary School, Khangabo. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthok payai hakjang gi ahenba fat pamdaba body gi hair lauthok payai ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal Fangbiragani lakadoriba imoinu imagi ira thonida tangai fadana changadoraba angobanga Pengba Madi Ngaton. Nasimak order to be how Pengba Madi Ngaton Gidamak, a cup never stock me. Fang S. Tomba and Sons, Pengba Farm, Yangtang. Break Matunda, Taram Noxeri. Handak Chahigi National Youth Award Fanglaba Jibon Tokchom Amadi Sagosem Vidya Lakshmi Anibu BJYM Manipurna Party Officer Okre. Makoibu Opagi Thoramaduda Morchagi President O Males, BJP Manipur Pradesh ke General Secretary M. Ashwini Kumar Amadi, Atay Mue Kya Susaruyake, Jibon Tokchomna, Manipur ki Tonga Mamafam Singda Lemna E Dan Tobuki Thoram Singh Pangthokpa Amadi, Mahakna Lemna E Pibabu Sakangduna Award Asi Pirakpani, Vidya Lakshmi na Nupi Angangda Chathaba Ot Naiva Singh Lemnanaba Bharat ki Atay Mafam Singda Tha Home Cycle Tongduna Pauzal Piba Amadi, Atay Miyamgi Yaifanaba Thabak Tobuki Damak National Award Fangbani Hairi. Makoi anida morchagi maikaidagi khudol piduna ikai khumnaki O Malesna lamdamasida mithoi mihenba naha kaya thorakli tungi mirolda naha singna singthaningai oiba thabakaya tawduna afaba samas oina bahonasi haiki Jail da leriba inmate sing jail dagi thokraba matungda masa masa hingjaba ngamnaba pandamda tha taruki oiba embroidery amasung tailoring gi vocational training program ama ngasidagi Manipur Central Jail da Social Welfare Minister A.K. Mirabai na haudokre training program haudopagi thoram aduda ADGP Prison P Dongel Social Welfare gi Director L Nabakishore amadi SP Prison TS Subhash Chandra na chingba mioi singsu saruya ke A.K. Mirabai na mioi bagi punsida asoiba amadi khudong thiba thengnakhidaba mioi leite asoiba sing adu semdolaga tungda afaba mioi amamam oiba haiba si khunai asibu afaba lambida purakpada mateng oigani Award Apasingdagi arrival lambida Menkana Bohana Rubadagi jail the Lady Basing Ningan Nadana Afaba lambida Lagna Bohanabada Social Welfare Department na Angabamating Pangnaba Sem Sadana Lay Fundoki Ngasi Jenemski Medicine Water Director Professor Deven Lystrom na Endoscopy Center ama hangtokre
थौरम अदुदा मेडिसिन डिपार्टमेंट की हेड डॉक्टर वाई इबोतोन gastroenterologist Dr. N. Suras amadi atai Dr. Kaya Susarya ke Director Devena Fungdokibada endoscopy install tawriba asi Dr. Iboton amadi Dr. Suras na thawayaw na honabadagi ngambani patient singna endoscopy ki khudongchaba fangnaba private chatuna sel yamna tingliba asi tangkhai hena taragani Fungdoki League of Gallo Patriots LCP na kuntramapan suba oina pangthokodriba Imoinu Festival gi mangoina na ngasi Wangkai Ningthem Pukri Mapalda Imoinu Athempot Kaitel Kabagi Thorom Pangthokre Thoromaduda Environment and Ecology Wing gi Director M Homeshwar LCP gi Vice President A Ranbir amade Councillor KSS Umesh na chingba mioi sing sarya ke hana LCP gi General Secretary oiramba K Pradeep Kumar na phongdokibada festival asiga mari lenana stall nifu hangli masida MMTA gi Adventure and Sports ki item sing pangthokani lamdam asigi manama sing mapung fana fanganduna semilon fagarhanba hakchang fana lainaba amadi lamchat sajat fagananaba pandamda festival asi pangthopani haiki laire mina pirba magi hakchang fana lainanaba sen thum ekoi gi resource punamuk si jam saving taw sinaba amadi economy maru oina ekoi gi sustainable economy ma puraknaba lamchat sajat phajaba mioi po ama oinabagi ekoi gi haibo wakhalon sing ase masimangna thamaga ekoina thimama thamjai promotion of indigenous culture and sustainable economy haidana ekoi gi andaki hadeba numitra tukni hogiba tang 35 dagi kunsa bhawa chathaga doriba koi festival asira koina thamjari sima pungina mela adagi adventure sports MMT gi kuthangda loinena ngasi koina hangdok chariba sina imoi Sakhangdabasina Chandel district ki manungda laiba Aimol Chandol Pokpi gi Chief Yauna Mio and Fakre Haiba Wafamadu Yumfam Yaudaba Pauni Haina Aimol Tribe Union Manipuri President RT Akhilna ngasi Manipur Press Club Tapangthopa Paumi Singa Unabamada Fundokre Mana Makha Taraduna Thodo Aduga Mari Lenana Chatkiba Rally Adu Anti Aimol Oiba Kangbuna Lautuna Raga Pangthopani Piklabasu Charabasu Aimol Jatidi Aimol Oina Adumuk Lekigani Amaromda Ngairong Village da thamliba security force asi sarkarna adumok makha na thambina basu takshin ki adugi egoina Manipur government da amuk khanna request to yabdi haidiba outpost Ngairong Village da thambi put ase parliament outpost oina thambina magidamak da Manipur government da amuk khanna su appeal tawdri Chief Minister Okram Ibobina akan bamiyeng changduna Imphal City bu lu nana thamnana ba tongan ba thabak thorom kaya leptana paikal alabasu makha thaba mari leneba singna thabak ningthina tawdabadagi Imphal City mayai maktada miyoi kharana lukhak jagum haidoktuna thambada yengba ngamdre Imphal Municipal Council na tongan ba NGO kaya thadoktuna Imphal manungi amora kai sing hundopagi thabak taholabasu amadi Clean Imphal City haiduna Swachh Bharat Mission gi makhada mari leneba department na thabak kaya paikalabasu flyover gi awang thangba maikaida BT road ki lambi nakalda miyoi kharana ayuk nungthil gi matamda lukhak chagum kaya haidoktuna thamli masida mari leneba singna kari amata yangsindre lambi asida chaliba miyoi kaya yauna mapalamdagi lakpa foreigner kaya na naton khumduna chanari lambi chalamba miyoi amana ISTV news ta phongdoropada sarkar gi thausil soibedagi amadi mari leneba singna section dabadagi miyoi kharana mafam asida lukhak chagum haidokpani masi Manipur bu atopa lebak singi mamangda yonbaga chap manai lambi da lukhak chagum haidokpagi thabak asi matungda tawhandana ba Chief Minister amadi IMC na miyeng changhaningi haina phongdoraki Honorable Chief Minister in Blabjing Makada Bajar si Lunan na bahay na NGO mayam tagdana Bajar si Lunan na bakandana ayam matam de NGO mayam tagna chengi adu si matakta Bharwat pumbagi na Swachh Bharat Mission na magi Makada Manipur government su amon makai mayam di mafam jana thamna na ba yara dhanna lauri adu gi matakta Imphal Municipal Council gi chairman oiri basina kari damakta masida chak handu ko kari udabano Masih nuti gini ngarang foreigner mayam mama footpath sida chali sida leiriba chak matum mayam si foreigner mayam jenu ubu matamda anatun melaga chaki masida khoi Manipur jati jina kyam ikai hada ke bazar manung da hotel hamal nupi mayam mama hamal laga sida chak ko thol ga haye nuti numit khudi gini ngasi garang te ginate aduna international polo women kanu gi so hongdon leire foreigner mayam me Imphal sida lagdon le Bazar manung si koi na chalaga yenga ko matamda siguma phibam mama si uma tamda Manipur jati gi aikhoi gi kayam thini kai mai gi thambam ni adugi chuma thakta si minister na mafam si yamna pamna yamchin biraga mafam si hayeng dagi hona mafam si lokthok na ba
फत्ता होदी चांग नुंग मैम हाइदो इसे हाइदो हंदनबा आई मणिपुर सरकार की मैसेदगी पुनिंग जिंग संजनिंगी मरुइना इम्फाल म्युनिसिपल काउंसिल कैदोरिकी हाइबसे आई हंजनिंगी अदुगा हयेंगे होना हयेंग फुदक्ची मक्तदगी इम्फाल म्युनिसिपल काउंसिल की चेयरमैन मफम मसिदा लाक्तना येंगलगा मनुंग होटल फमलेबा नुपी मैम जी हाइदोइबा चांग मैम से यामना थुना हयेंग मक्तगी लेफन बिनबा आई ngasi appeal Handak Yua Habagi Taudotan Nikai Kraba Karam Palel Village the Labor Sarkar Ge Amatangarba UJB School Atubumatamda Semjin Hananaba Sarkar the Takshilagani Haina Manipur Commission for Protection of Child Rights ki Chairperson S. Sarat Sarmana Fondokre School Asigi Housing Wadiba Piba Manipur Alliance for Child Rights Amadi Commission Ge Apunbakangbu Amana Ngarang Senapati District ki Manung Chana Ladiba Karam Palel Village Chatuna Yengsan ki Village ki Chief R. Umsofun Headmaster MD Mahiyuddin Amadi School Management Committee ki Mihul Singh Yauna Pham Kiba Mifam Amada Chairperson S. Sarat Sarmana Khul Asida School Ninkhai Pau Tabadagi Angang Singhi Khalaga Yengsin Balakani School ki Fibam Fatabagi Matakta Awada Pakaya Lerama Thengnare Class 1 dagi 5 Fawwa School Asida Tamlaba Matungda Atopa Mafam da Chatuna Makatana Mahi Tamnare Mairoi Singna Phangpham Thokpa Khudong Chaba Sing Ningthina Phangdre Khul Asida Missing Yamna Labor Maramna Anganwadi Center Ama Hangdongnaba Amadi School Asida Class 8 Fawwa Lehenanaba Loinana Hakshel gi Lamda Awaba Mayoknariba asi CAC Natraga PAC Ama Thambinaba Sarkar da Takshilagani Haike Amaromda MD Mahizuddinna Fondokibada Sarkar gi Atopa School Singdi Hauzik Session Haunakre Khul asida leriba school asigi session February 13 haunabu honariba asibu mari lenaba authority na athuba matamda mieng changbiu atek akai sing semgat piduna class ningthina tawhanba yahanbiu phongdoki Andro Nagar Panchayat ki Independent Councillor ani Indian National Congress da yarokpada MPCC ki President Gakhangamna ayaba pikre Southeast Asian countries singdagi mainland India Fauraga Bangladesh Yobaya Kwaidagi Nakpa Lambi ama Semganaba Ministry of Road Transport na ahanba priority oina thamba hokre Lambi asi hauzik South Asian Sub-Regional Economic Corporation SASE ki makada Asian Development Bank ki senthangaloina na paikhaliba Imphal Kangchup Tamenglong Lambi asidagi makha chathaduna Tamenglong dagi Taukshem amadi Assam ki border da leriba Faklong Fauraga miyamna Haflong hairaga khangnariba Mahur Fawwa Lambi asi semgadabani hairi Nakal Amaromda Sasek Project 2 gi makadasu anisuba priority oina Churachampur gi Behangdagi Mamagi Tedim Fawgi Lambi semduna Mamagi Khwaidagi nakpa airport leriba Kale Fawgi connectivity ama semnabagi thabakshu ADB na senthang pithanaba sem sari hairi Tamenglong Taushem Assamgi border da leriba Faklong Fawraga miyamna Haflong hairaga khangnariba Mahur Fawwa Lambi asigidamak Ministry na thabak asi paikhanabagi damak Asian Development Bank nasu Sasek Project 2 gi makada senthang pithanabagi apamba leiri haina EAP PWD ki Project Director Y Joykumar na ISTV News ka akhanana unaba amada phongdorakre lambi asi maruaina Myanmar romdagi natraga Bangladesh romdagi Pochau sing puthok pusin tawbada khwaidagi hena khudongchanabagi damak India ga naknaba Bangladesh ki hithangmam yauba yaba East West Corridor fangnanaba khwaidagi tenba lambi amani hairi Karigumba National Highway number 2 Imphal Kohiba Lambirom dagi chatpa taragadi Express Highway asi fangna bhonabada kilometer chamriga yankai humdoi lambi sembatai adubu anoba lambi asidadi kilometer chamaga marfudra khak semlaga Express Highway asi thengnagadabani haina mahangna thamlaki lambi asi damak Asian Development Bank amadi Ministry of Road Transport na high priority number 1 da thamli Odipol Lambida electric pole Hongdo Hojin Taubana pole Singapuriba ISTV network ki cable asisu Hongdokpana maram oiduna network asigi program yengliba Odipol Maikai romda khudongchadaba khara mayok nahalle masigi damak waraudanaba Odipol Maikai ki service provider singna khangalakli Pawi Marathana temba break amamo India ki ahanba National Award di Government of India na piba Silver Dew
मखल सुना लेजरे हाफ लीटर 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industry industrial state takiel da contact tobiu break betong da mukana tarano seri Cyber Crime Unit Imphal West amasung Imphal Police Station na nupa ama social media da nupi amada mingchat tiningai oiba amasung kihanba message thagapagi damak fagalaba miyo asi maming thaunauzam Amarjit jahi kungataru apopa tiken singzamai thongam nakai dagani haidi National Institute for Empowerment of Persons with Multiple Disabilities Chennai Spastic Society Manipur amadi NIEPMD Extension Manipur na sinduna ngasi Manipur University gi Centenary Hall da naminini ki oiba Northeast Regional Conference ama pangtokre tharamadu da MP Dr. T Mania Social Welfare Department ki Director L Nabakishore amadi RCI NEJCC gi Chairperson L Tokendro Susaru yaki Manipur State Power Distribution Company Limited Jiribam Division gi makhada Deputy General Manager M Dorendra Sharma na luchingduna Jiribam gi mafam kayada Niyom lana may kotpa singi mayukta drive jathakre lona may loksilamba babupara ward number tarukta layba imung amada fine oina lupa lising tara mga thian kre driver siga mari lenana M Dorendra na niyom gi wangmada may lana sizinaba tawigano illegal oibasing fine thian badanatana maragi matungina police na fabgi charak fangani haiki Peace and Freedom Academy Thawbal Haukagi Taratare Suba Foundation Day ngasi school asida pangtokre tharomasida Manipur Finance Department ki Director Thokchom Kiran Kumar school asigi Managing Director Soibam Bishorjit Principal Jotin Salam Susaruya ki school asigi afaba mahirisinda manamatum piduna puning thawatki Eastern Command ki Chief of Staff Lieutenant General Amrik Singh Numitnini ki khongchata ngasi Imphal da thungrari IGAR Sab ki Major General Srinivas na Chief of Staff da State asigi housing oriba security ki fibam tamki Assam Rifles na State asigi tangdu leita na leina ba lokhaliba thabak thoram singbu chief na apemba phungdo pagaloina na civil administration amasung miyam ko khusam na duna chakha thoragi project kaya paikhat liba sing apemba phungdoki Tarataruk Shuba Assam Rifles na Gwalta vida achat sing check tawda nupi amadagi detonator mapan fuse ahum explosive slab ahum pagale hairi Assam Rifles na fagalaba polam sing aduga loina na nupi adu lamlai police ta sinakre hairi Self Employment Voluntary Association Seva Manipur na ngasi lairaba pangkai makhada leiba imung amadi association gi members sing da solar power mini home light yanthopagi thoram ama Manipur Press Club ta pangthokre thoram adu da Seva Manipur gi CEO KS Chinglen Elite ki agent oiriba sing amadi self help group ki myoy sing saruk yaduna solar lamp ahum launch tawduna khusinaki Janura Microfin Manipurna Sinduna Chajing Mariangkong Community Hall da Financial Literacy Mass Awareness Campaign Chathakre Tharamadu da Nabat Manipur Regional Office ki General Manager Srivastava Microfin ki CEO PK Kuman amadi Manipur Rural Bank ki General Manager KS Yasku Susaruya ki Wangang kibasina sel karamna sizinagani amadi imung manunggi semilon fagana nabagi matang da wangang ki Home Guard singi duty allowance hanganaba Supreme Court na order thokiba leirabasu ngasi fawa thabak to onthok pidri haina Manipur Home Guard Employees Welfare Association gi mil singna phungdokre ngasi Manipur Press Club ta pangthopa pawmi singa unaba amada association gi president Y Mangina makha tana phungdokibada hiramasi matang da Union Home Ministry da ayiba cherol thaduna wakat khre hauzik Home Guard lisingani hena leidi Home Department ki makok thongba singna Home Guard singbu lanai thabak ta sizinari adubu thagi fangliba senfam asi matamga chanaba mong da hengat nabadi hona bidi haina pen naba phungdoki so sangsi ga khangna bani kai no bani haidana koi miyam ni awara ba se hanana bo kona ba maji pangdi mota Home Guard puna maksida ni nising ani gen basina hokana kana na ngasi koi gi toro hengat pa se Supreme Court na haibo order se sanna dana ba sili se kana na no masi putoga koi da kiu haidana ma koi na koi da takal pata ga di madu Tha Chethagadaba Actors Training Workshop amangasi Dingthem Pukri Mapal da leiba Banyan Repertory Theatre da hodokre Autopagi Tharamadu da Theatre Director Katri Jugindro amadi atai masaknaba artist sing susar yaki National Voter Day ga mari lenana inclusive qualitative electoral participation haibasida
quiz competition among ngasi lamfel da leba DC complex ki Uranganayani hall da pangthokre Chief Electoral Officer ki makhada DC Imphal West na sinduna pangthokpa quiz competition aduda GP Women's College JNV Khumbong Manipur College Johnson High Secondary School DM College of Science and Arts amadi NIT ki mahiri singna saruk yaki Minuthong Hata Social Welfare Union gi chai humfu surakpagi kumon thorom ga mari lene na ngasi hata da leba union gi office ta EP bagi thorom pangthokre Siza blood bank ka khusamna duna pangthokpa EP bagi thorom aduda myo yankhai na lemna I dan tawki celebration tawuni basida hudokko ila se kona humanitarian and social cause da bagi thorom masi pangthokpani aduna masi kona masi masi integration ki soina bisidi jati bisati naide jat kuchu khaide aduna si niyo ki da kale ni na kana ko leti person ma da hai hawa na matamda akogi club sina pi ke bagi sina kai matamda ahmadugi idu piraga kana ko live set to mo ko de to mo pandam phangye na khallaga ki social cause to Nachom Arts of Contemporary Movement Fit na tha asigi tangkuni thoida Manipur Dance Meet ki thorom Palace Compound da leiba MF FDS da pangthokadawri thorom sida lamdam asigi saisakpa amadi Nagaland dagi lakpa artist sing yauna tongan ba band kaya susar yagani haina Nachom gi Surjit nomai kapam na Manipur Press Club da pangthokpa paw mi phamamada phongdokre Hauziki matamda larik laisu haitaba miyoi sing kang kathanga pangkhak oire haina Social Welfare Minister AK Mirabai na phongdokre wafam sing asi patsoi da leba ke Birjit High School ge HLC examination da pass tawrakiba mahiri sing da incentive cash award kusinaba amadi class 9 amasung 10 gi mahiri sing da lemna textbook yen thopagi thoram da mahana phongdokibani afaba miyoi ama oina ba hona bada larik haiba changi isana hona drabadi afaba school da tamduna su mai papangam loi isagi pandam amaga loina na hona rabadi mai papwa miyoi amamam oiba ngamgani hagwala liban ha singbu larik haiba loina na masamawu fana thamnaba government thabak thorom kaya paikhali phungdoki ꯑꯩꯈꯣꯏ ꯏꯁꯥ ꯐꯕ ꯍꯥꯏꯕꯁꯤꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯃꯤꯡ ꯐꯅ ꯆꯠꯄ ꯁ꯭ꯀꯨꯜ ꯑꯣꯏꯁꯤꯅꯨ ꯏꯁꯥꯅ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯄ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯉꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯇꯝꯂꯤꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯦ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯠꯅꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯐꯪꯒꯗꯧꯔꯤꯕꯅꯤ Langjing achobada leiba Maitei Parkta imoinu ima amadi Senbi Mibabagi mitam maikhum hangdokibaga loinana culture and tourism haiba hiramda khananebagi thoromama pangthokre park asibu sengwalakiba Chongtham Khel Chandra Maitei na park asi Manipurgi puwari ga mari leinaba amadi Maitei khunai gi punsi mahing unanaba pandamda paikhapani park asida nahasingda natana angang amadi ahal simu ngayatang oirabasu pothanaba pandamda lingkhapani phongdoki Natural Language Processing for Manipuri Language have a workshop among us DM College Arts Pangthokre Linguistic Data Consortium for Indian Languages Ministry of Human Resource Development Government of India amadi DM College Arts ki Manipuri Department asinduna pangthokiba workshop aduda Southeast Manipur College Kurkam Memorial Research Center for Tribal and Endangered Language ki Project Director Dr. Chandramani na UNESCO ki reporta Manipuri lol asi khudong thiningai oire haina lauthokibana lol asi yokhana bohanabada miyam punna ajoga thodang lawinasi haiki Hauzik sanabagi pau boyai ni thawjamdagi phongbigani Offside tabra Ngasigi sanabagi pauda I League Football All India Football Federation gi miyang makada Manipur na yumbu oiraga All Manipur Football Association na asubo mateng pangduna Khumal Lampak Main Stadium da team marina saruk yaduna sathariba Under 15 Youth League Race of India North East Zone gi ngasi sanakiba ahanba match da Aizol Football Club na Gangtok Himalayan Sikimbu Panjal ani sinoda maithiba pikre Aizol Football Club ki mai pakpagi Panjal Singadu F Lal Holrua na Mers ki kunmapal suba amadi humputare suba minita sankibani Mers asida Aizol Football Club ki sanaroi F Lal Holrua Lanung Siada amadi Gangtok Himalaya Sikkim gi Iban Thapa Pasang Tama amadi Vikas Kharkada Center Referee na yellow card piki
Sathariba tournament asigi anisuba match ki sanakibada Manipur gi Neroka Football Club na NRL SPT Sports Academy Asambu Panjil ahum sinoda maithiba pikre. Neroka Football Club ki Panjil Singadu G Muktasana P Priyasan amadi KS Arunna match ki taratruk suba nifumapal suba amadi marifutaruk suba minita sankibani. Match asidasu Neroka Football Club ki sanaroi CIS Johnson amadi NRL Sports Academy Assamgi Biki Barhaida Center referee na yellow card piki. Amaronda NRL SPT Sports Academy Assamgi sanaroi Ansuman Gogoida Center referee na yellow card ani pibadagi match ki kuntranipal suba minita red card piduna fieldagi mapal thonki. Sathariba tournament asigi mathangi match tha asigi tang kunithoida Gangtok Himalayan Sikkim amadi Manipur gi Neroka Football Club ka ahanba match oina sanagani ani suba match ta Aizol Football Club amadi NRL SPT Sports Academy Assam ga sanagani. Women Football Biramangon College Hombung amadi NG College Lamphel Manipur University Inter College Women Football Tournament ki final da sanaragani. Manipur University Sports Committee ki miyang makhada Department of Sports Manipur University na sinduna tha asigi tang tara nipal dagi team tarukna group ani thokna khaidoktuna Manipur University Sports Complex sathariba A Borsan Singh Memorial Manipur University Inter College Football Tournament ki ngasi sanakhiba ahanba match ta Manipur University Kanchipur amadi Siri Gaur Govinda Girls College Khurai goal amamam chanaduna draw satkre. Manipur University Kanchipur gi goal adu Devitana match ki nifu mari suba minita sanki. Gaur Govinda Girls College Khurai gi goal aduna Tez Balana match ki kunthar tare suba minita sanki bani. Sathariba tournament asigi ani suba match ki sanakibada NG College Lamphel na Waikhom Mani Girls College Thawalbu goal mari amada maithiba pikre. NG College Lamphel gi mai pakpagi goal singadu L Madhavina match ki Nepal suba amadi tarahumdui suba minita goal ani sanki. AK Jibalina match ki kuntare suba minita goal ama amadi atopa goal aduna Waikhom Mani Girls College ki sanaroi KS Puspa na own goal oina sanduna match asi mai pakhibani. Maiti auraba Waikhom Mani Girls College Thawal gi amatangaraba goal adu P Surbalana match ki kunithoi suba minita sanki. Tournament asigi aroiba match tha asigi tangkumathoida Biramangon College Sombung amadi NG College Lamphelga sanaragani. Veteran Cricket Mari Suba 2020 Manipur Veteran Cricket Tournament ki ngasi sanakhiba match sa IWBCC Imphal West na Napsa Kha Imphal bu maithiba pikre. Manipur Veteran Cricket Association na sinduna Langthabal Public Cricket Ground da team tare na group ani thokna khaidoktuna tha asigi tang 3 gi sathariba tournament asigi ngasi sanakhiba match ta IWBCC Imphal West na Napsa Kha Imphal bu run kunthra da maithiba pikhibani. IWBCC Imphal West na toss ngamduna ahanba betting tawbada apiba over kunda wicket taruk turaga run samaga kumanga lokhi. Masigi pakhumda anisuba betting tawkhiba Napsa Kha Imphal na apiba over kunda wicket mapal turaga run marfudra manga khak logduna match asi maithi khibani. Ngasi sanakhiba match asida IWBCC Imphal West ki sanaroi Dipakna wicket ahum amadi out oidana ball kunipan da run kumari logduna man of the match takre. Hayeng DSU kwa kaithel amadi Model Club Team A Singamakhaga sanagani. Saibi All Manipur Saibi Association sinduna Kumal Lampak Sports Complex ki auditorium da unit tara ni thoigi nupa macha amadi nupi macha sanaroi sa amaga humphuni palna saruk yaduna tha sigi tang tara tarite ki sathariba manga suba mangsata bam iboyaima amadi arambam puinamati memorial kunthra suba state level Saibi championship ki ngasi pangthokhiba sahi taratret makhagi nupa macha gi da Masta Kaisampat Kangabam Laikai gi sanaroi T Wang Thoina ahanba takhre Mehuls Okram Suteki sanaroi NK Challenger na anisuba amadi EEA Yangang Popi gi sanaroi M Ngan Thoina ahum suba takhre. Category asigi KG Yankhai manga dagi humphum doi phawgi pangthokhibada Masta Kaisampat Kangabam Laikai gi sanaroi K Rigan IKTTA Kakching gi sanaroi N Kisan amadi Misikhol Khurai Konsam Laikai gi sanaroi S Dhananjoy na ahanba anisuba amadi ahum suba takhre.
केजी निम्फुतरेतगी यांखैमंगा फावबगी पांगथोखिबदा लिगलम कोंगपालगी सानरोय एन रोमेश मास्ता कैसामपाट कांगबम लैकाईगी सानरोय के राकेश अमदी मिसिखोल खुराई कोनसम लैकाईगी सानरोय टीआईएस आनंदना अहानबा अनिसुबा अमदी अहुमसुबा ताखी ताबुंखोक फुटबॉल ताबसपा टीम ए अमदी ताबसपा टीम बी ताबुंखोक सेकेंड अंडर 10 टीआईएस बीरचंद्र सिंह फुटबॉल एकेडमी टूर्नामेंट की फाइनल दा थेंगनरगनी टीआईएस बीरचंद्र सिंह फुटबॉल एकेडमी ताबुंखोक न सिंदुना एकेडमी असिगी स्पोर्ट्स कॉम्प्लेक्स टीम नेपाल न ग्रुप अनि ठोकना खाइदोक्तुना था असिगी तांग 10 दगी चथरिबा स्टेट लेवल सेकेंड अंडर 10 टीआईएस बीरचंद्र सिंह फुटबॉल एकेडमी टूर्नामेंट की ngasi sanakhiba ahanba semifinal match ta yumbu tabaspa team a tabungkhokna pamyal patsoibu goal ama sinoda maithiba piduna final sangkhibani tabaspa team a tabungkhoki maipakpogi goal adu cis roshan na match ki konmathoisuba minute sankhi anisuba semifinal match ki sanakhibada tabaspa team b tabungkhokna TFA tinungaibu goal ani amada maithiba piduna final sangkhre tabaspa team b tabungkhoki maipakpogi goal ani du A robot amadi TIS piabona match ki ahanba amadi kontra suba minute sanduna match asi mai pakhibani maithi horaba TFA thinungai gi amata ngarba goal adu ke research na match ki kontra mathui suba minute sankhi match asida tabaspa team b tabungkho ki sanaroi piabonda center referee na yellow card pikhi sahi tramdoi makhagi final da yumbu tabaspa team A tabungkho amadi UUFC ga sanaragani ngasi sanakhiba ahanba semifinal match ta UUFC na nongpok FA bu penalty da maithiba piduna final sangkhibani team animangna apiba matamda goal amamam chanaduna draw chatpadagi kick from penalty mark na decide tobada UUFC na nongpok FA bu goal manga marida maithiba piduna final sangkhibani anisuba semifinal match ki sanakhibada yumbu tabaspa team A tabungkhokna pamyal FC Patsoibu goal taruk sinoda maithiba pikre yumbu tabaspa team A tabungkhoki maipakpugi goal singadu TI Suranjit na match ki anisuba amadi 18 suba minute goal ani MD Izat na match ki 19 suba amadi 93 suba minute goal ani chankhi atopa goal ani duna N Ingsan amadi L Hilton na match ki 5 suba amadi 13 suba minute chanduna match asi maipakhibani Makadaba sanabagi pauda Kongba Youth Organization Sinduna Organization asigi ground chathariba anisuba ima panthobi trophy 5 men's open football tournament king asi ahanba match ta Lucky 7 pangaina angthabo goal tare sinoda maithiba pikre anisuba match ta mix kwa kaithna amdo KB Khetragabu Panjal amasinoda maithiba PK Orissa ki Kataktanga sidagi sanaba hokiba sub junior girls national football championship ta Manipur na Chhattisgarh bu Panjal mari sinoda maithiba PK Manipur ki Panjal sing adu Christina amadi Olan ngambina Panjal amamam chanki aduga White Thailand na Panjal ani chanki bani Laliba January kunithoi da Manipur amadi Delhi lamba taunaragani Laliba February taretagi tara manga fawba Silong da chatha gadoriba taranithoi shuba South Asian Games for Women Football Match official oinaba All India Football Federation na referee Chimchim Sarto amadi T Ranjita Devibu khalle hairi Bamon Kampuda chathariba BK Trophy gi ngasi sanakhiba match ta HBL Architect Thamaibanna Cricket Sedo Singzamaibu run kunmari da maithiba pikre HBL gi Samson na run yankai humdoi amasung wicket ani loduna man of the match takre Southern Sports Association Tausem na sinduna Senior Super Division Knockout Sports Tournament ngasidagi Sibilong Playground da hokre hodopagi thoronda Hills Area Committee ki Vice Chairman Jet ki Khombo Nyomai ADC member Tadinang Gangmei Sibilong Khul ki Chairman Disilung Panmei Susaruya ki tournament asina punna Khul tara marigi sanori sina football amadi volleyball da athoi ehan tanagani Yang thang da chathariba ani Subha State level KSYC for men A side open super soccer tournament ki ngasi sanakhiba ahanba match sa UFC Uchuana
HLCB hodam lerepu panjal mapan sunoda anisuba matchta KYC kainona HLCA bu panjal mari anida ahum suba matchta kairang FCA na GSFC hyang thambu panjal amasinoda mari suba matchta SWC hyanglam amasung SAFCA wangoi panjal ahum chanaduna draw chatke manga suba matchta SRGC langtabalna UVSA chajingbu panjal taranito anida thoikre Waikom Lekai Athletic Club na Sinduna Club asigi playground da nupa macha sanaroi chamag humfu na saru yaduna Football Foundation course mai pang na chathari chahi nipan mapan tara matoi tara nitoi tara humdoi amadi tara manga group mari thongna khaidoktuna lamda madugi myoi o romena sponsor tawduna chathariba course asida AFC C license holder L Donnell N Uttam L Sana KH Inaucha amadi AFC B license holder Case Ratana Takpi Tambiri Nimit Kumar Thoi Chatagadaba Football Foundation course asigi course L Donnell na Manipurda football gi ihau la pagaloina na masana asibu hena chawkhat hanamagi pandamda course asi pangthopani phongdorali Hauzik ngasi nomugi oiba ingasai bigari ICAR Lampel Partaki Pangwa Pauda Ngasigi Khwaidigi Saba degree Celsius Kunitoi Khwaidigi Ingba degree Celsius Manga Dasmik Mari Nungshita Yauba Ising Manilgi Sang Ayukta Sada Madpudara Nungtilda Sada Yankainitoi Nong Takide Material education khatana tana angang singda spiritual education fangalabadi tangdu leitaba khunai ama purapangam gani haina Chief Minister Okram Ibobina haikre Thangal Bazar gi lambida Manipur Sarkar na temporary market set sagalapagi mayota Manipur High Court public interest litigation thakre amadi Manipur gi maru oiba lambi sing samnan gadaba atopa lambi ama sem nanaba ministry na ayaba pirakle haina works minister na haikre ISTV ni pizeba pau mata sinjari mi ta video singbo mukhana krumjari